UNC-ga wari sanabagi matam leptri Manipur lengaki maikaidagi United Naga Council UNC-ga wari sananaba aiba cherol piduna khangankraba sumifam pangthokani haikiba tha asigi ahumdadi Asian IM-ga India lengaka khuyek pinakiba framework agreement ki ningsing thoram pangthokadabana saruk yaba ngamloi hairakhraba matungda lengaki maikaidagi makha taba numit lepkhidri numit aduda framework agreement ki kumon pangthokani hairakkhibada natana UNC gi maikaidagi hojik state asigi oiriba phibam asida council asigi mute singna imphal da chathok chasin tawbada khudong chadri haiba wafam su phongdorakhibani maram asina UNC gi president NG Lorhona phongdorakhibada ngasi fawbudadi lengaki maikaidagi mifam asigi damak atopa numit ama leblakpa leitri West Bengal dagi faraga purakle Jiribam PS na NDN PSA ki makhada lokatpa case amada chenaba West Bengal ki Malda district ki Sasani khul dagi Rohimia kuntraga mathoi kauba Meeoi ama police station asigi team amana tha asigi tarukta Malda dagi faraga Jiribam da puraklaga wahang paun chathari hairi ji ahum fare police control room gi cherol amada ngasi security force na elangkang pokpi mamang lekai dagi hojikna kakching makha lekai de leiraba RPF PLA gi thongnawjom ibo chawba Elias lamta yankai ga taru kauba kedar ama eco park lambi gi nungjubi changpham manak tagi fare hairi amarom dangarang moirang PS ki manung chanba thamna pokpi makha lekai ward number 5 dagi khwairakpam Rohit Elias chingchang lakpa kunga mathoi kauba KYKL gi kedar ama su police na fare loinena moirang PS na koliba ngangkhalawai da Bishnupur CDO na operation chathabada KCP nongdren khombagi thanga ngaram dagi hojingna ngangkhalawai maning lekai ward number 3 da leiraba akom Prem Kumar Elias movie yankai ga manga amasung Imphal West ki Langol ningthau lekai dagi ningthaujam G10 nifuga taruk fare hairi recover tawrei police control room gi cherol amada ngasi police na Imphal East district ki hengang PS na konba posang bam khunau gi chingkhongda operation chathabada magazine ga konaba .32 gi pistol ama local melt barrel gun ama amasung .36 ki hand grenade kun recover tawre hairi amarom da ngasi Imphal West CDO pasoi PS amasung 33 AR gi kalam amagi combined team na pasoi PS na konba khoirum sabal da thiumbagi thabak chathabada single barrel nongmai nipan magazine ga konaba 9mm pistol ama anti riot gun ama detonator yaudaba .36 ki hand grenade ahum WP grenade ama SLR insas amasung .303 rifles ki magazine taruk nongmai maru marfuga taruk anti riot cell taruk vehicular set ama amasung wireless set ani recover tawre haina suphongdurakli Trump ki Gaza peace plan Israel na yakhidre Gaza deal yanaba US na Netanyahu da soidanamak sapu pigadabani Hamas official Israel na US President Donald Trump ki Gaza gi dama .15 gi peace plan yakhidre amasung Hamas na mapung fana kulai thadoktriba fawba handokhiroi haina ngasi Prime Minister Benjamin Netanyahu na haikre Israel na .15 gi document adu yade sengnamak Hamas pu kulai thadokhandriba fawba IDF na khongpham amada handokloi amasung aikoi gi forcing amasung citizens singi mathakta ki haliba sing thengnaba makha chathagani haina cabinet mifam amada Netanyahu na haiki Hamas na ngarang makoina US na ngaklo piba plan adu chathanaba thorang tore haiki amasung madugi damak Israel gi mathakta sapu pithanaba appeal tawki lana mache tana thugairaba territory aduda nauna semliba Palestinian Governing Committee aduda Hamas operative singna khulai sing kusin nagadaba thorang adugi aroiba tangkak adu makoi ingani haina Hamas na Trump ki Board of Peace ta pau pikre Tharang adu Israel ge ayaba fanglaba amasung Israel na madu thabakta onthokpa haurabadi Hamas amasung atai faction singna agreement adu thabakta onthokpa amasung ani suba tangkak adu da changsinaba thorang tore haina makoina mediator singda khangankre haina thangja numita paugi agency AFP da Hamas official amana phongdokre masigi numit kharani gi mamangda United Arab Emirates na atopa Muslim na majority oiba leibak taret ka loina na Gaza Strip da Israel gi military campaign thina yaningda ba phongdoktuna amasung makoi gi thabak singna conflict loisina bagi Trump ki peace framework thugaina ba honare haiduna akanba joint declaration ama thokre Russia Ukraine numidang da kapna bada Meeoi tare sikre kaya ama sokre Russia amasung Ukraine ngarang numidang amaga attack sing tongnakre amasung nakal animakta micham sing sikre amasung atai mayam ama sokre haina local authorities na phongdokre khwaidagi nauba attack sing asida Ukraine gi drone sing na Russia gi Belgorod border region da chahi mari suraba ngang nupa macha ama yauna Meeoi kunga mari rom sohankre amasung Meeoi manga sikre nakalamarom da Ukraine gi ani suba khwaidagi chawba city Kharkiv da awangba apartment block amada Russian missile singna attack chatharakibada Meeoi ani sikre amasung taragum doi sokre Ukraine gi Black Sea da leiba Odessa hithangpham da missile sing amasung drone sing attack ta Meeoi nipan amasu soki Russia gi Novorossiysk city da enterprise ani amasung private home amagi mathakta Ukraine drone singi machet makai sing taraki haina nongmaiji numita city adugi mayor na haki regional authorities na tarakiba machet makai sing aduda Meeoi ama soki amasung yum ani soki loina na apartment block amagi thongnau ama humdoki haina
ꯔꯤꯖꯅꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯅ ꯀꯣꯟꯅ ꯍꯥꯏꯈꯤ꯫ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ, ꯃꯍꯩꯔꯣꯏ ꯑꯃ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯔꯦ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯉꯔꯥꯡ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 100ꯔꯣꯝ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯄꯥꯛ ꯍꯟꯊꯗꯕꯅ ꯃꯤꯌꯥꯝꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯔꯤꯉꯩ ꯗꯤꯃꯥꯄꯨꯔꯔꯣꯝꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯂꯩꯕ ꯑꯁꯥꯝꯒꯤ ꯃꯐꯝꯁꯤꯡꯗ ꯌꯥꯝꯂꯕ ꯏꯁꯤꯡ ꯇꯛꯊꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯗꯤꯃꯥꯄꯨꯔꯒꯤ ꯗꯤꯐꯨꯐꯥꯔꯗ ꯂꯩꯕ ꯏꯝꯅꯥ ꯃꯣꯠꯋꯥ ꯂꯣꯡꯆꯥꯔ ꯀꯧꯕ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇ ꯃꯌꯨꯝꯗ ꯏꯟꯚꯔꯇꯔꯒꯤ ꯄ꯭ꯂꯒ ꯁꯠꯅꯕ ꯍꯣꯠꯅꯕꯗ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯗꯤꯃꯥꯄꯨꯔꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ (SDRF)ꯅ ꯑꯉꯥꯡ 2 ꯑꯃꯁꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯀꯟꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯚꯔꯕꯦꯜ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯍꯣꯁꯇꯦꯜ ꯑꯃꯗꯁꯨ ꯈꯨꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯅꯪꯍꯧꯗꯕ ꯃꯤꯑꯣꯏ 4 ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯃꯣꯗꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕꯁꯨ ꯀꯦꯔꯂꯥꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯁꯟ ꯁꯛꯂꯣꯏ ꯀꯣꯡꯒ꯭ꯔꯦꯁ MP ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯣꯡ ꯑꯣꯏꯔꯤꯕ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯖꯟ ꯁꯛꯇꯕꯒꯤ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯀꯦꯔꯂꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁ MP ꯔꯥꯏꯃꯣꯍꯟ ꯎꯅꯤꯊꯟꯅ ꯀꯔꯤꯒꯨꯝꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕꯁꯨ ꯀꯦꯔꯂꯥꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯁꯟ ꯁꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ MP ꯑꯁꯤꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯀꯦꯔꯂꯥ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯑꯁꯤꯒꯤ ꯐꯨꯜ ꯚꯔꯁꯟ ꯁꯛꯅꯕ ꯑꯀꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯔꯝꯂꯒꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯗꯨꯕꯨ ꯈꯪꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯖꯟ ꯁꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ MP ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯀꯦꯔꯂꯥꯒꯤ ꯒꯚꯔꯅꯔꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯔꯤꯕ ꯂꯣꯛ ꯚꯕꯟꯁꯤꯡꯕꯨ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯐꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯒꯚꯔꯅꯔꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄꯅ ꯑꯩꯈꯣꯏꯅ ꯒꯚꯔꯅꯔꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯈꯤ꯫ ꯒꯚꯔꯅꯔꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ MPꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 6ꯇ ꯀꯦꯔꯂꯥꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯁ꯭ꯋꯥꯅꯥꯊ ꯁꯤꯟꯍꯥꯅ ꯀꯨꯝꯁꯤ ꯆꯍꯤ 2026ꯀꯤ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯀꯦꯝꯄꯦꯟꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯁꯣꯡ ꯑꯣꯏꯔꯤꯕ ꯕꯟꯗꯦ ꯃꯥꯇꯔꯝꯕꯨ ꯆꯍꯤ 150 ꯁꯨꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯩ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯛꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯥꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯛꯄ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯊꯧꯔꯝ 3ꯂꯛ ꯁꯨꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯖꯟ ꯁꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯨꯆꯤꯡꯂꯤꯕ ꯅꯦꯁꯅꯦꯜ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯀꯃꯤꯇꯤꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟ ꯆꯠꯊꯔꯛꯄꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯐꯨꯜ ꯚꯔꯖꯟ ꯁꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯗꯨꯅ ꯎꯠꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯄꯣꯔꯇꯦꯜꯗ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜꯒ ꯀꯣꯟꯅꯅ ꯁꯦꯜꯐꯤ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯔꯂꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁ MP ꯑꯁꯤꯅ ꯀꯃꯤꯇꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯈꯛꯇ ꯅꯠꯇꯅ ꯀꯦꯔꯂꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ CPIMꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯦꯔꯂꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄꯒ ꯂꯣꯏꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯋꯥꯐꯝ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯦꯟꯗ ꯃꯤꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯗꯤꯚꯦꯂꯞꯃꯦꯟꯠ (ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ, 2026) ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯞꯄꯔ ꯍꯥꯎꯁ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯊꯥ ꯑꯁꯤꯒꯤ 3ꯗ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯦꯟꯗ ꯃꯤꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯗꯤꯚꯦꯂꯞꯃꯦꯟꯠ (ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ, 2026) ꯂꯣꯛ ꯁꯚꯥꯅꯁꯨ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯦꯟꯗ ꯃꯤꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯛꯠ (MSMED) ꯑꯦꯛꯠ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ 2006ꯇ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯇꯤꯐꯥꯏ ꯇꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯑꯦꯛꯠ ꯑꯁꯤ ꯆꯠꯅꯍꯜꯂꯛꯄ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯦꯟꯗ ꯃꯤꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ, ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄꯅꯆꯤꯡꯕꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯀꯌꯥ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ MSMEꯁꯤꯡꯕꯨ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯑꯦꯛꯠ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 1, 2023 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯅ UIDMꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ MSMEꯁꯤꯡꯒꯤ ꯃꯁꯤꯡ ꯀ꯭ꯔꯣꯔ 1.65 ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯣꯔ 9.16 ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ MSME ꯁꯦꯛꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 90 ꯍꯦꯟꯕꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯧꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯁꯚꯥ ꯑꯅꯤꯃꯛꯅ ꯄꯥꯁ ꯇꯧꯗꯨꯅ ꯑꯦꯛꯠ ꯑꯣꯟꯕꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ 3ꯇ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯍꯜꯂꯛꯀꯗꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯁꯤꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯏꯄꯣꯝ
India Lenga Peace Agreement Kuekpina Duna Political Dialogue Chathariba Pambaina Luchingba Group ki UN Left Gather Sing Toina Pava Pon Batarakpasi Hakjin and Lawi. Tawong Asimang Wari Shanani Basigi, Wahantok, Laglaroi Drahibiki Jingnaba Miam da Hale. Haina Indigenous People Organization Manipur Ipom Bisnupur District Committee General Secretary Giding Thozam, Bumeshwarna Fongdo Kray. Ngasi Fox Bisnupur District Committee Ipom Bisnupur District Committee TYDA amasung KACTL Khojumana Punna Sinuna Ningthokongda Paumi Singa Unabada Ningthojam Bumeshwarna Makatan Hai India Lenga ka political dialogue chathariba pambaina luchingba kangluf ki UN LF ki Gather Sing toina phaba punba taragli bathawong dagi miyamna wahang kaya hangnari ngai cherak asida hokibe rai numita jirbam dagi Sankar Elias Chatpa bu Fazin ki ba do hakchina lawdaba ngamde mamang da sumaro iba luchingba yauna Gather kaya maral pisinduna Fazin khraga hojik fawba thadoktuna thamli thawong asina chathariba peace process asida akaiba piraktuna miyamna lengakta thamliba thajaba kaya mangakpa yai Paumi Singa Unabadu Sarugya Kiba Fox Bisnupur District Committee Women Wingi General Secretary RK Nomita Nahai Juribam Degi Fazin Kiba Kedar Sankar Elias Chatpa Condition Amata Yaudang Thadong Naba Juribam Civil Society Organization Sing Maru Oina JDO Jimpal na Changsileba Kongjang da Fox Ipom TYDA Amasung KACTL Khujuman ga chaminariba CSO Club Mairapaibi Sing na Sogwatli Fazin Kiba Meeoi Sing Athubada Thadok Tabatarabadi Lamdam Asigi CSO Sing Club Organization Mairapaibi Amadi Miyam ga loina na akan makhongjang changsilagani hainasu mangna makhata na phongdokhi UPI payment ta makhalamata gi fee lauraroi Lok Sabha da Taxation and Under Laws Amendment Bill 2026 pass tawraba matungda masigi manung chana Merchant fee lawgani amadi lawre haibigi chayan nabalai sigi matangda government na yamna mayek sengna Unified Payment Interface UPI user singidi fee amata lawre haina phongdorakre Finance Ministry gi maikai digi thadurakiba cherol amagi matung inna UPI payment tawbada user singna makhalamata gi charge lawroi person to person transaction su adumak free oikigani adubutungda merchant discount rate MDR chana halaklabadi merchant transaction asida akangnaba category kharada fee lawbagi wafam lakpa yai tawbadabu fee lawraklabasu ahongba mawongda lawrakpa yai debit amadi credit card transaction tawbadasu NDR gi charge ka hena thamjil lakloi report asigi matugina government banking amadi payment service provider da lupa lising ani dagi hena UPI payment tawbada chada 0.25 tagina 0.4 NDR thamlakpa yai masisu business ka mari lainaba transaction khaktada tawrakpa yai haidi Naha Singda Jathakiba crime gi matangda Amit Shah na paukhum pigadabani Rahul Gandhi hojik chathariba parliament gi nongjumi famda Union Home Minister Amit Shah na tumina lairiba karigino haina Lok Sabha gi opposition leader oriba Congress luchingba Rahul Gandhi na hanglakhiba ga loinena numit kharani gi mamangda Delhi gi antar mantar dagi khongjang jangsilakiba maheroi singda police na chathakiba tamthiba crime singi matangda mahangna paukhum pigadabani haina demand tawrakre ngarang Uttar Pradesh ki Prayagraj ta Rahul Gandhi na mahaki Satrong ki guns ki khongjang changsinbada saruk yakhiba maheroi amana suwang asang lakhibaga loinena chahi kya chumna tharang torokpaga loinena imungi lam phawba yonthoklaba matungda maheroi adugi mama mapa singna migi sendol mayoknari haina su phongdorakhi hari Congress luchingba sina wafam asi mahaki social media platform X ta phongdorakpaga loinena maheroi asina mayoknariba phibam asi mahaki asoibana natte leiba asida chenariba system asina ni hairaduna maheroi singna question paper leak ohen khibagi mayokta akanba khongjang changsilakhibadu loisin khrabasu Amit Shah gi maikai digi Delhi police ki mathakta lokhotbam thokpa thabak lokhotpagi matangdadi wahai ama phawba phongdoraktri haiki Naha Singda police na chathakiba ka henba thawong adugi matangda lale haijabagi mahuta Prime Minister Narendra Modi gi ngakpiba haibasidagi na thaiduna lairi hainasu maral piki amaromda Uttar Pradesh ki Congress President Ajay Rai nasu Prime Minister Narendra Modi na mikhalda mai pakri basi mahaki mayokta Varanasi da chathaki baran mathawong singdagini haina maral sirakre kanagumana siguma thawong asi Narendra Modi na chathaki de haibagi khudam changdam piba ngamlabadi mahak political gi life tagi potharagani haina su phongdokhi wafam asi Congress luchingba sina Mahamudabad area gi Koracha da laiba private area amada pangthokpa Sambidan Bachao Sambadi gi thoramda saruk yardna phongdokhi bani Mahang hai ekoi pumna magna constitution ngak senabagi damak lanthing nagadabani amasung amata oiminagadabani constitution khakta tana democracy amasung social justice pusu ngak sengadabani haiki leiba asigi constitution na mioi pumna makta makhoi hak amasung ikai khumnaba piri maram asina constitution bu ngak senba haibasi ekoi pumna maki thodang oigadabani haiki Kamu deputy chief minister ki Kenboy gari na thomada bihari ama laikidre masagi chahi yankai ka manga suraba Bharat
Kaper kauba Bihar gi Meeoi ama lambi lanthoknaba honaringai Jammu and Kashmir gi Deputy Chief Minister Surinder Chowdhury gi Kenboy gi manung chanba vehicle Scorpio na thombadagi laikanaba ngamdana laikhidre. Report asina hai thodu adu Jammu gi out Costa Laiba Gangyal da hauki wathang numiki numidang pung mapan ga minute manga taba matamda thokibani thodu adu Deputy Chief Minister Surinder Chowdhury bu mahaki residence ta thiluraba matung halakpagi lambida Deputy Chief Minister gi Kenboy da yawba vehicle Scorpio na thombadagi laikanaba ngamdana laikhidabani. Official singi matung ina Deputy Chief Minister gi Kenboy vehicle na thombadagi laikhidraba Meeoi adu Bihar gi Samastipur dagini mahak dukan amada thabak tawduna lairakhiba Meeoi amani haina phongdoragli. Thodo asigi matangda ahanbagi oina investigation jathabada Deputy Chief Minister gi Kenboy gi saruk ama oiriba vehicle Scorpio amana thomadagi laikhidabani haiba khangba ngamle. Thodo aduda Scorpio adubu tharagliba driver aduna khudakta Bharat Kaperbu hospital da ana layingi dama pukhatki haiba su khangba ngamle haina pausina hairi.